ꯑꯌꯨꯛꯇ ꯆꯦꯡ ꯀꯣꯔꯐꯨ ꯆꯥꯛ ꯀꯣꯔꯐꯨ ꯀꯨꯟꯊ꯭ꯔꯥ ꯊꯥ ꯃꯔꯤ ꯐꯥꯔꯛꯀꯗꯧꯔꯕ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯄ ꯂꯥꯟ ꯑꯁꯤꯗ ꯃꯌꯨꯝ ꯃꯀꯩ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯇꯕꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯦꯁꯤꯒꯤ ꯁꯥꯏꯀꯣꯠ ꯑꯃꯁꯨꯡ ꯀꯨꯝꯕꯤ ꯑꯦꯁꯤꯒꯤ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥ ꯋꯥꯏꯈꯨꯔꯣꯛ ꯑꯃꯗꯤ ꯑꯇꯩ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯈꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯒꯦꯁ ꯍꯥꯎꯁ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖꯀꯤ ꯃꯜꯇꯤꯄꯔꯄꯁ ꯍꯣꯜꯗ ꯍꯥꯡꯂꯤꯕ ꯄꯨꯟꯅ ꯀꯦꯝꯞ ꯃꯔꯤꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯊꯧꯔꯥꯡ ꯃꯣꯏꯔꯥꯡ ꯑꯦꯁꯤꯒꯤ MLA ꯇꯤ.ꯑꯩꯆ. ꯁꯥꯟꯇꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯌꯥꯝꯅ ꯆꯥꯎꯅ ꯁꯤꯟ ꯂꯥꯡꯗꯨꯅ ꯐꯖꯅ ꯆꯠꯊꯔꯤ꯫ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯏꯟꯃꯦꯠ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡꯒꯤ ꯆꯥꯛ ꯊꯣꯡꯐꯝꯗ ꯅꯣꯡꯃꯗ ꯆꯦꯡ ꯕꯦꯛ 40ꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯀꯣꯔꯐꯨ 30, ꯏꯟꯁꯥꯡ ꯀꯣꯔꯐꯨ 10 ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯁꯨ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯇꯤꯒꯤ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯔꯤ꯫ ꯃꯤꯑꯣꯏ 10ꯅ ꯄꯥꯂꯤ ꯅꯥꯏꯅꯗꯨꯅ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯊꯣꯡꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯁꯤ ꯀꯦꯝꯞꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯒꯥꯔꯤ ꯅꯠꯇ꯭ꯔꯒ ꯊꯦꯂꯥꯗ ꯄꯨꯔꯒ ꯀꯦꯝꯞꯇ ꯄꯤꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ 15ꯗꯁꯨ MLA ꯇꯤ.ꯑꯩꯆ. ꯁꯥꯟꯇꯤꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯑꯃꯗꯤ ꯃꯥꯒꯤ ꯃꯤ ꯊꯥꯗꯨꯅ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯄ ꯈꯛ ꯅꯠꯇꯅ ꯃꯁꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤ ꯍꯥꯏꯕ ꯊꯤꯗꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯆꯥꯅ ꯊꯛꯅꯕꯗ ꯅꯠꯇꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯀꯌꯥꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ MLA ꯇꯤ.ꯑꯩꯆ. ꯁꯥꯟꯇꯤ ꯑꯃꯗꯤ ꯃꯥꯒꯤ ꯊꯧꯃꯤꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯀꯦꯝꯞ ꯃꯔꯤꯒꯤ ꯑꯣꯏꯅ ꯄꯨꯂꯞ ꯃꯐꯝꯁꯤꯗ ꯂꯩ꯫ ꯑꯌꯨꯛꯇ ꯆꯦꯡ ꯀꯣꯔꯐꯨ ꯆꯥꯛ ꯀꯣꯔꯐꯨ 30, ꯏꯟꯁꯥꯡ ꯀꯣꯔꯐꯨ 10, ꯅꯨꯡꯗꯥꯡꯒꯤ ꯆꯦꯡ ꯆꯥꯛ ꯀꯣꯔꯐꯨ 30, ꯏꯟꯁꯥꯡ ꯀꯣꯔꯐꯨ 10 ꯊꯣꯡꯉꯦ꯫ ꯑꯗꯨ ꯄꯤꯂꯤꯄꯤꯟꯒꯤ ꯃꯤ ꯂꯥꯛꯑꯒ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯖꯗꯕ ꯑꯗꯨ ꯑꯩꯈꯣꯏꯁꯤ ꯊꯕꯛꯁꯦ ꯂꯥꯟꯖꯦꯜꯂꯛꯄ ꯇꯥꯡ 3 ꯆꯦꯜꯂꯒ ꯇꯥꯡ 4ꯗꯒꯤ ꯆꯠꯊꯔꯒ ꯂꯥꯛꯏ꯫